ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯇꯨꯔ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯤꯗ ꯀꯔꯤ ꯀꯔꯤ ꯃꯅꯥ ꯃꯁꯤꯡ ꯍꯧꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯋꯥꯎ ꯍꯪꯒꯥꯝ ꯃꯄꯥꯟ ꯌꯥꯝ ꯁꯥꯏꯅꯦ ꯁꯤꯗꯤ ꯆꯥꯕꯤ ꯋꯥꯎ ꯌꯥꯝ ꯐꯖꯩ ꯃꯁꯤꯕꯣ ꯀꯅꯥꯅ ꯊꯥꯔꯤꯅꯣ ꯃꯤ ꯑꯁꯣꯝꯗ ꯆꯠꯂꯨ ꯌꯥꯝ ꯍꯧꯔꯤꯅꯦ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯤꯗ ꯍꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯔꯥꯛ ꯄꯥꯝꯕꯤꯅꯦꯕꯀꯣ ꯃꯌꯥꯝ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯑꯩꯈꯣꯏ ꯕꯥꯆꯧꯅ ꯇꯤꯟ ꯍꯤꯗꯥꯛ ꯇꯥꯏꯅ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯥꯜꯂꯦꯕ ꯑꯩꯗꯤ ꯈꯪꯗꯗꯅ ꯑꯍꯤꯡꯕꯁꯦ ꯍꯦꯛꯒ ꯇꯨꯃꯤꯟꯅ ꯆꯥꯔꯨꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯊꯤ ꯐꯥꯏꯗꯕꯒꯤ ꯋꯥꯅꯤꯗ ꯃꯌꯥꯝ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯂꯨ ꯄꯥꯝꯕꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯂꯨꯁꯦ ꯃꯊꯛꯇ ꯄꯥꯜꯂꯤꯉꯣ ꯃꯌꯥꯝ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯅ ꯃꯊꯛꯇ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯪꯖꯧꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯃꯦꯟ ꯅꯪ ꯆꯠꯂꯣꯁꯦ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯅꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯨꯝꯁꯨꯕꯗ ꯍꯧꯔꯤꯁꯤꯅ ꯆꯅꯝ ꯄꯥꯝꯕꯤꯅꯦꯕꯀꯣ ꯃꯌꯥꯝ ꯆꯅꯝꯁꯦ ꯀꯣꯜꯂ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯃꯥꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯆꯤꯝꯕꯥꯟꯁꯦ ꯁꯣꯝꯕꯅ ꯏꯅꯝ ꯅꯝꯊꯤꯕꯗꯧꯅꯁꯨ ꯇꯧꯋꯤꯉꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯔꯤꯁꯤꯅ ꯇꯤꯜꯍꯧ ꯄꯥꯝꯕꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯉꯥꯡꯁꯤꯡꯅ ꯄꯪꯐꯨꯗ ꯐꯨꯛꯇꯠꯄꯤꯒ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯅꯣꯡꯃ ꯎꯔꯀꯥꯟꯗ ꯃꯊꯨꯟꯁꯤꯗ ꯇꯤꯜꯍꯧ ꯅꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤꯉꯣ ꯃꯌꯥꯝ 이거 왜 안 했니? 어쩌는 거지? 쌀좀 넣기게 시디. 아두가 매양 거. 과시다 하우리세 용작 밤이네 거. 용작 시장은 빨래 거 매양. 아두 용작세 쌀아간 쌀이냐 이제 하우요 거 매양. 아두가 시간을 받으러 간든지 하는 남 티완 매양. 아두 아이디 한dak 때 강이 용작 티남지만 남 티에나 매양. 매양. मैम आई सुन फागी तौने मैम अदो मैम वीडियो से नुआई लाइक शेयर सब्सक्राइब तौसमीरमको मैम काउने